Manipur Police na Imphal East Amasung Kakching District tagi lona thingkhraba Tongan Tonganba Lalhoulup Singi Meeoi kaya phagatpa ngamkhre Police tagi fangba paw manahai lona thingkhraba Lalhoulup prepa ke kadar ama Manipur Police na Kakching District ke Hianglam Police Station no konba Sekmaijin Meeoi lekai tagi phagatpa ngamle Pharaba Meeoi adude Sekmaijin Meeoi lekai tagi Hawaibam ibungo atopa ming mangge chahi 35 ni mahak Lalhoulup asida anoba Meeoi kaya recruit tawba amade Kakching ge akoibada leiba miyamdege lugi wangbada sankai thongkai tawbada chenaba Meeoi ni haidi amaromda Imphal East District ke Hangang Police Station no konba Manipuri leiba Manipur Diesel manaktege lona thingkhraba Lalhoulup prepa pro ge kada ama phagatngam le haidi Pharaba Meeoi adude Charachanpur ge Nathan Village tege hausikna hiangthangda leiba pukramam Shamchan Maite atopa ming Potsemba chahi yangkai nithoine amaromda Imphal East District ke Hangang Police Station na konba khundrapam awang lekai dege Manipur Police na KCP PSC ge kada ama phagat ngamkhre Pharaba Meeoi adude lambui khul awang lekai dege pukhrambam Rohit atopa meng kakpa chahi kunmapani haina police ke bawasna makhatari